ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯡꯂꯕ ꯊꯥꯕꯜ ꯃꯥꯅ ꯑꯇꯤꯌꯥ ꯊꯛꯇ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤ꯫ ꯄꯥꯃꯦꯜ ꯎꯖꯥꯎ ꯃꯍꯥꯛꯁꯨ ꯅꯥꯃꯤꯕ ꯃꯥꯂꯪꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯃꯣꯡꯍꯥꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯇꯞꯅ ꯍꯥꯏꯔꯤ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯊꯥꯕꯜꯒꯤ ꯐꯖꯕꯗꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯕꯜ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯄꯥꯏꯔꯤ꯫ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯂꯩꯆꯤꯜꯅꯤ ꯈꯟꯗꯨꯅ ꯊꯥꯕꯜ ꯃꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯥꯛꯂꯕ ꯑꯇꯤꯌꯥ ꯊꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯃꯌꯥꯝꯗꯨꯅ ꯊꯥꯕꯜꯕꯨ ꯌꯦꯡ ꯅꯣꯛꯂꯤꯗꯣ꯫ ꯏꯉꯦꯟ ꯊꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯖꯨ ꯃꯍꯥꯛꯁꯨ ꯑꯄꯟꯕ ꯂꯩꯇꯅ ꯖꯝ ꯖꯝ ꯆꯨꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯟꯊꯣꯏꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ ꯃꯤ ꯑꯃꯁꯨ ꯉꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨꯅ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤ꯫ ꯂꯥꯛꯇꯦꯅꯦ, ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯀꯥꯟꯗ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ꯫ ꯑꯩꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅ ꯍꯥꯏꯕꯅꯦꯕ꯫ ꯂꯥꯛꯀꯦꯅ ꯃꯥꯡꯍꯦꯛꯇ ꯊꯥꯏ꯫ ꯅꯣꯡ ꯆꯨꯊꯔꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯃ꯫ ꯂꯥꯞꯇꯛꯅ ꯌꯣꯍꯦꯟꯕ ꯀꯣꯟ ꯃꯈꯨꯝ ꯄꯥꯟꯕ ꯑꯃꯅꯤ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤꯕꯗꯨ ꯂꯤꯟꯊꯣꯏꯅꯁꯨ ꯎꯔꯤ꯫ ꯌꯣꯍꯦꯟꯕ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯡꯕꯅꯤ, ꯍꯧꯖꯤꯛꯇ ꯂꯣꯏꯔꯒ ꯄꯨꯔꯛꯏ꯫ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯊꯣꯡꯉꯨꯔꯅꯨ꯫ ꯀꯩꯅꯣ, ꯀꯣꯟ ꯑꯃꯇꯪꯗ ꯍꯥꯞꯄꯁꯨ ꯌꯥꯕꯁꯤ ꯑꯅꯤꯒ ꯄꯨꯔꯛꯏ ꯃꯥꯜꯂꯤ꯫ ꯑꯃꯅ ꯎꯁꯣꯏ ꯀꯥꯡꯁꯨꯅꯤ, ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯅ ꯁꯨꯕꯅꯤ꯫ ꯅꯣꯏ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯗꯨ ꯑꯩ ꯀꯌꯥꯝ ꯆꯥ? ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯕ ꯆꯠꯇꯣꯏꯔꯣ? ꯍꯌꯦꯡꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯀꯗꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯗ ꯂꯩꯁꯥꯕꯤꯁꯤꯡꯒ ꯏꯔꯥꯡ ꯇꯧꯒꯅꯨ꯫ ꯇꯕꯥꯕꯤ ꯍꯣꯏꯅ ꯍꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯆꯥꯁꯦ? ꯆꯥꯛ ꯊꯣꯡꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃꯃꯝ ꯀꯣꯏꯔꯛꯑꯦ ꯍꯥꯏꯕ꯫ ꯆꯠꯂꯣꯍꯦ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯣꯏꯅ ꯇꯝꯃꯛꯏꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ? ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝ ꯊꯥꯖꯒꯅꯨ, ꯏꯟꯖꯟꯕꯁꯨ ꯂꯧꯒꯅꯨ꯫ ꯀꯩꯒꯨꯝꯕ ꯃꯤꯅ ꯍꯥꯏꯕ ꯂꯧꯔꯕ ꯏꯕꯥꯅꯤ ꯀꯥꯏꯅꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯑꯩ ꯀꯩꯁꯨꯝ ꯂꯧꯗꯦꯗ, ꯁꯨꯝ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯇꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯀꯌꯥꯝ ꯆꯥꯅ ꯑꯗꯨꯝꯕ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯁꯨ ꯇꯥꯔꯛꯇꯧ ꯃꯥꯜꯂꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯅꯪꯁꯨ ꯆꯪꯉꯣꯀꯣ꯫ ꯑꯩꯗꯤ ꯏꯃꯥ ꯂꯧꯕ ꯊꯣꯛꯈꯤꯅꯤ, ꯑꯩ ꯀꯌꯥꯝ ꯆꯠ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯈꯪꯈ꯭ꯔꯗꯤ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯕꯤꯔꯅꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ꯫ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯂꯧꯕ ꯆꯠꯄꯗꯣ ꯑꯩꯒ ꯆꯠꯁꯤꯔꯣ? ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯌꯥꯝ ꯂꯥꯞꯄꯁꯨ ꯑꯣꯏꯗꯕꯁꯤꯕꯨ꯫ ꯆꯠꯂꯣ, ꯅꯣꯡ ꯇꯥꯔꯗꯤ ꯆꯣꯠꯂꯅꯤꯕ꯫ ꯅꯀꯣꯛ ꯆꯤꯛꯑꯦꯅ ꯑꯃꯨꯛ ꯍꯧꯒꯠꯂꯔꯣꯏ꯫ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯕ ꯆꯠꯇ꯭ꯔꯗꯤ ꯃꯤꯅ ꯐꯨꯕ ꯂꯥꯛꯆꯁꯅꯤ꯫ ꯑꯩꯅꯗꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤꯕ, ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯕꯅꯤꯅ ꯆꯠꯂꯒꯦ꯫ ꯅꯣꯡꯁꯤꯅꯁꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯆꯠꯂꯦ꯫ ꯌꯣꯍꯦꯟꯕ ꯐꯥꯒꯤ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯂꯒ ꯌꯣꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯌꯥꯎꯕ ꯀꯣꯟꯗꯨ ꯊꯝꯂꯒ ꯌꯦꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯎꯕ ꯂꯧꯕ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯆꯨꯔꯝꯕꯗꯒꯤ ꯀꯟꯅ ꯆꯨꯈꯠꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯌꯦꯝꯄꯥꯛꯇꯨ ꯇꯨꯞꯂꯕꯁꯨ ꯅꯣꯡꯅ ꯀꯟꯕꯗꯨꯗ ꯆꯣꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯨꯟꯖꯤꯜꯗ ꯁꯥꯔꯤꯕ ꯄꯣꯊꯥꯐꯝ ꯁꯪꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯊꯨꯞꯄꯤ꯫ ꯍꯋꯥ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯄꯥꯈꯪ ꯑꯃꯁꯨ ꯅꯣꯡ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯥꯝꯂꯒ ꯁꯪꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯆꯣꯠꯄ ꯃꯁꯝꯗꯨ ꯈꯨꯠꯁꯥꯗꯨꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯃꯤꯠꯇꯨꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯅꯨꯄꯥꯗꯣ ꯋꯥꯡ ꯆꯥꯎꯏ꯫ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇꯦ, नुपा थोप यामना साथीबसु माले नुपादुसु ममाई लेथोरकपदा लिंथोइना नाकलदा लेपलंबदुदा ngakna munna yengduna lei लिंथोइना कइनो सि नुपासिबो मीदा यengbabu असुक munna yengnabu कइ सकसे नुपी सोपा यामान yengsi आइना दबना लोइ लिंथोइना तौफम खंगदन लेबदुदा लुवांगसु यengलम मिट yengदु होंदोइ ngyak tumina leiraga लिंथोइगी मनाकता खसिक संगसिलकलगा हंगलei सोइदगिरो औ मानी नोंग मरक्सिदा नतुना काई चतोइनो इमा लौबा लाकपनि मिंग खंगबा कैसुम काइदब्रा कई मरमगिनो आइगी मिंग खंगदोइसिना सुम खंगनिंगबगिनि खंगुरन कैसुम कानरन नुपीदुना खुमलक्लिबा वादुदा लुवांग ममाइदु लेथोक्लगा मसिनु हाइफेट चिंखटलगा नोइ नोंगसु खरा तपथाखिबदुदा लिंथोइ येंपाक्तु खंदोक्तुना सत्खि पीइबा खुपिकसिगा काइबा सक्सिगा अपिकपा नुपीना सकाकपा हेलेना मयाम हाइनिसे चुमिदना मसक्से इंग तपमदो मालगा सक अरोइबि का अलेरन तुंगदगा हाइफेट ओंथोक्लगा येंगलंबा याइ हाइबनिदा पुंगथोइनि काइन तौरिसि तानरगा लेखोम सबुनम कोटलगा ममाइसे खाजन
ꯂꯨꯋꯥꯡ ꯃꯊꯟꯇ ꯉꯥꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯃꯃꯥꯗꯨ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯃꯁꯤꯗ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩꯃ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯅꯣꯡ ꯃꯔꯛꯁꯤꯗ ꯆꯣꯠꯅꯕ ꯊꯕꯛ꯫ ꯏꯃꯥ ꯆꯣꯠꯂꯝꯃꯅꯤꯅ ꯂꯥꯛꯏꯅꯦ꯫ ꯅꯣꯡꯁꯨ ꯍꯥꯡꯗꯧ ꯃꯥꯟꯗꯦ, ꯆꯕꯤꯠ ꯆꯕꯤꯠ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯜꯂꯤ꯫ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤ ꯏꯃꯥ꯫ ꯏꯃꯥꯕꯨꯗꯤ ꯄꯣꯠ ꯌꯣꯟꯕ ꯂꯣꯏꯔꯕꯅꯦ, ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯕꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯇꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯕꯔꯣ? ꯕꯣꯔꯥ ꯑꯁꯥꯕ ꯈꯔ ꯆꯥꯈꯤꯒꯦꯔꯣ? ꯌꯥꯔꯅꯤ, ꯁꯦꯜ ꯇꯤꯡꯅꯕꯅꯤ꯫ ꯅꯣꯡ ꯈꯔ ꯄꯥꯊꯔꯤꯉꯩꯁꯤꯗ ꯌꯨꯝ ꯆꯠꯍꯧꯔꯁꯤ ꯏꯃꯥ꯫ ꯀꯟꯅ ꯆꯨꯁꯤꯜꯂꯛꯑꯗꯤ ꯌꯦꯝꯄꯥꯛ ꯇꯨꯞꯄꯤ ꯀꯥꯏꯅ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯃꯃꯥ ꯃꯆꯥꯗꯣ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯣꯊꯥꯐꯝ ꯁꯪ ꯌꯧꯔꯝꯗꯥꯏꯗ ꯂꯤꯟꯊꯣꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯈꯟꯅ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯡꯂꯤꯕ ꯃꯁꯥꯅ ꯈꯪꯖꯈꯤꯗꯦ꯫ ꯂꯝꯍꯦꯟꯕꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯐꯥꯖꯤꯟ ꯂꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯂꯨꯋꯥꯡ ꯈꯥꯕꯒꯤ ꯀꯥꯗ ꯐꯝꯂꯤ꯫ ꯅꯣꯡ ꯆꯣꯠꯄ ꯐꯤꯔꯣꯜꯗꯨꯁꯨ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯈꯥꯕꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯪꯂꯛꯏ, ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯦ? ꯅꯣꯡ ꯆꯨꯕꯅꯤꯅ ꯉꯥꯅꯨ ꯆꯥꯁꯤꯔꯣ? ꯌꯥꯏꯗ ꯈꯥꯕ, ꯉꯁꯤꯁꯤ ꯑꯩ ꯏꯁꯤ ꯀꯥꯒꯦ ꯇꯧꯏ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯣꯏꯗꯧꯁꯦ ꯄꯪꯆꯥꯎꯒ ꯁꯥꯎꯅꯤꯡꯒꯨꯝ ꯇꯧꯏ꯫ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯥꯅ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯃꯥꯏ ꯃꯋꯥꯒ ꯅꯣꯛꯑꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯃ ꯎꯔꯕ? ꯑꯁ, ꯅꯪꯁꯨ ꯃꯇꯥꯡꯗ ꯆꯥꯗꯦꯍꯦ꯫ ꯑꯩꯅ ꯏ ꯀꯥꯕꯒ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯄꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯅꯪꯗꯤ ꯈꯔ ꯇꯧꯖꯗꯥꯏꯅꯦ? ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕꯗꯣ ꯅꯪꯅ ꯏ ꯀꯥꯔꯒ ꯌꯥꯝ ꯂꯩꯖꯗꯥꯏ꯫ ꯆꯠꯃꯤꯟꯅꯕ ꯎꯔꯁꯨ ꯁꯥꯎꯅꯤꯡꯉꯦ ꯈꯔ ꯍꯥꯏꯅꯤ꯫ ꯑꯗꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯏꯀꯥꯏꯒ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯤꯕꯣ꯫ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯗꯤ ꯉꯝꯗꯦ ꯍꯟꯖꯤꯟꯅꯔꯁꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯌꯥꯝ ꯆꯥ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯆꯥꯛꯄ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯥꯟꯈꯤꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯆꯥꯛꯄꯤꯔꯣꯏ꯫ ꯑꯩꯅ ꯂꯥꯟꯈꯤꯕꯁꯨ ꯅꯠꯇꯅ ꯃꯣꯏ ꯑꯅꯤꯅ ꯑꯩ ꯎꯕꯒ ꯍꯦꯟꯅ ꯅꯣꯛꯁꯤꯟꯅꯅ ꯇꯧꯒꯦ ꯌꯥꯎ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯑꯔꯥꯟꯕ ꯑꯃꯒꯨꯝ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯐꯩ, ꯏꯃꯥꯟꯅꯕꯒ ꯑꯣꯏꯁꯤꯜꯂꯤ꯫ ꯅꯪ ꯁꯨꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨ, ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯃꯨꯟꯈ꯭ꯔꯒ ꯑꯩꯒꯤ ꯃꯥꯡꯗꯨꯗ ꯃꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯒ ꯆꯠꯈꯤꯕꯗꯣ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ? ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏ ꯀꯥꯕ ꯅꯠꯇꯦ, ꯑꯩꯅ ꯑꯔꯥꯟꯕꯗꯧꯅ ꯂꯩꯕꯁꯤꯒꯤ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯍꯣꯏ ꯑꯩꯅ ꯅꯪꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯁꯦ ꯇꯥꯕꯒꯤ ꯄꯥꯡꯒꯜꯒ ꯂꯩꯇ꯭ꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯤ꯫ ꯅꯣꯏ ꯈꯨꯟꯖꯤꯟ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯄꯣꯊꯥꯐꯝ ꯁꯪꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯊꯨꯞꯄꯅꯤ꯫ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯂꯩꯔꯤꯀꯥꯟꯗ ꯍꯥꯟꯅꯒꯤ ꯅꯇꯨꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯑꯅꯧꯕ ꯅꯨꯄꯥꯗꯨꯒ ꯅꯣꯛꯑꯒ ꯆꯠꯈ꯭ꯔꯤꯔꯣ? ꯈꯥꯕ, ꯅꯪꯁꯤ ꯎꯊꯤ ꯌꯥꯝ ꯉꯥꯡꯉꯤ꯫ ꯑꯩꯅ ꯉꯥꯡꯗꯣꯏꯁꯦ ꯍꯥꯟꯅ ꯇꯥꯎ꯫ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯇꯨ ꯐꯖꯩ, ꯃꯤꯁꯨ ꯉꯧ, ꯄꯤꯛꯇꯤ ꯄꯤꯛ꯫ ꯑꯩꯅ ꯃꯤꯡ ꯍꯪꯉꯨꯕꯗ ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯀꯥꯏꯅ ꯁꯥꯊꯤ ꯀꯥꯛꯁꯤꯜꯂꯝꯃꯤ꯫ ꯅꯠꯇꯦ, ꯃꯤꯡ ꯍꯪꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯗꯨꯌꯥꯝ ꯁꯛ ꯀꯥꯛꯏꯗꯣ? ꯑꯩꯅ ꯅꯝꯗꯅ ꯀꯣꯏꯅꯤ, ꯐꯪꯗ꯭ꯔꯁꯨ ꯀꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯀꯣꯏꯔꯝꯃꯁꯨ ꯀꯥꯏꯅꯕ ꯉꯥꯏꯅꯤ꯫ ꯅꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ, ꯁꯛ ꯌꯥꯝ ꯀꯥꯏ꯫ ꯑꯩꯅ ꯃꯁꯛꯇꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯡꯁꯨ ꯃꯪꯉꯒ ꯁꯛꯀ ꯑꯔꯣꯏꯕꯤ ꯀꯥꯛꯇꯅ꯫ ꯑꯗꯨꯒꯤ ꯔꯥꯏꯁꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯉꯦ ꯇꯧꯏꯁꯦ꯫ ꯑꯗꯨꯁꯨ ꯅꯨꯄꯤꯗ ꯃꯃꯤꯡ ꯍꯪꯉꯨꯕꯗ ꯍꯥꯏꯕꯤꯔꯝꯗꯕꯒꯤ꯫ ꯑꯩꯗꯤ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦꯕ꯫ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯕ ꯅꯨꯄꯥ ꯊꯣꯛꯄ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯅꯨꯄꯤꯅ ꯁꯛ ꯀꯥꯛꯁꯤꯜꯂꯝꯃꯕ꯫ ꯌꯥꯏ, ꯇꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏ꯫ ꯀꯥꯟꯅꯩ, ꯉꯥꯅꯨ ꯍꯥꯠꯂꯒ ꯁꯦꯝꯃꯨꯅꯕ ꯇꯧꯁꯤ꯫ ꯅꯣꯡ ꯁꯨꯝ ꯆꯨꯔꯗꯤ ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯣ, ꯍꯌꯦꯡ ꯆꯠꯂꯣ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯛꯑꯣ꯫ ꯁꯠ ꯍꯧꯒꯠꯂꯛꯑꯣꯍꯦ, ꯄꯛꯇꯦ ꯌꯥꯝꯅ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯅꯤ ꯀꯥꯏꯅ꯫ ꯂꯥꯛꯑꯣ꯫ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯑꯩꯅ ꯀꯣꯏꯒꯦꯅ ꯁꯣꯏꯅ ꯍꯥꯏꯅꯤ ꯑꯗꯨ ꯅꯨꯄꯤꯗꯣ꯫ ꯌꯥꯗ꯭ꯔꯁꯨ ꯒꯤꯔꯤ ꯇꯛꯀꯅꯤꯕ꯫ ꯍꯣꯏꯕ, ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯦꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯦ, ꯂꯤꯟꯊꯣꯏ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯃꯃꯥꯁꯨ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯕꯦꯝꯃ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅꯣꯅꯦ? ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯟꯒꯦꯁꯨ ꯊꯣꯡꯖꯤꯜꯂꯣ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯉꯁꯥꯏ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯑꯝꯃꯤ, ꯎꯁꯣꯏ ꯀꯥꯡꯁꯨꯒ꯫ ꯏꯟꯁꯥꯡ ꯊꯣꯡꯉꯔꯣꯏꯁꯤ ꯏꯃꯥ꯫ ꯃꯥꯕꯨ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯕꯒꯤ ꯏꯟꯁꯥꯡ ꯄꯨꯔꯛꯏꯔꯅꯦ? ꯅꯠꯇꯦ, ꯑꯩꯅ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯃꯥꯅ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯈꯤꯕ, ꯑꯗꯨꯒꯤ ꯊꯣꯡꯉ ꯄꯤꯔꯝꯃꯤꯕ꯫ ꯑꯃꯨꯛ ꯊꯣꯡꯂꯒ ꯊꯤꯜꯂꯛꯏꯕ꯫ ꯊꯋꯥꯏ ꯌꯥꯎꯖꯈ꯭ꯔꯕ꯫ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯄꯤꯌꯦ ꯍꯥꯏꯕꯁꯤꯃ ꯇꯥꯗꯦ꯫ ꯑꯩꯅꯗꯤ ꯌꯥꯝ ꯄꯤꯅꯤꯡꯉꯤ, ꯑꯗꯨ ꯀꯩ ꯊꯣꯡꯂꯒ ꯄꯤꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩ, ꯑꯗꯨꯅ ꯏꯀꯥꯏꯖꯩꯌꯦ ꯄꯤꯕ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯣꯏ, ꯏꯕꯨꯡꯉꯣ ꯌꯨꯍꯦꯟꯕꯅ ꯅꯪꯕꯨ ꯄꯥꯝꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯅꯪꯕꯨ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯃꯃꯤꯠ ꯃꯅꯥ ꯈꯨꯌꯦꯡꯗꯨ ꯏꯃꯥ ꯄꯥꯝꯗꯦ꯫ ꯅꯪ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯐꯝꯗꯗꯤ ꯏꯃꯥꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯏꯃꯥ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯅꯁꯨ ꯃꯣꯏ ꯃꯃꯥ ꯃꯄꯥꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯏꯌꯦꯅ ꯍꯥꯏꯌꯦ꯫ ꯑꯍꯥꯟꯕꯗ ꯌꯥꯅꯤꯡꯉꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯍꯥꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯏꯕꯥꯅꯤ ꯈꯪꯅꯔꯛꯄꯁꯨ
ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯑꯕꯅꯤ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯗ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯍꯥꯏꯕꯅꯤ ꯐꯔꯦ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯑꯣ ꯈꯔ ꯉꯟꯅ ꯆꯥꯔꯒꯅꯦ ꯇꯨꯝꯅꯕ ꯇꯧꯁꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯂꯣꯏꯔꯛꯂꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯑꯍꯤꯡꯗ ꯇꯥꯕꯤ ꯂꯤꯛꯂꯥ ꯃꯥꯁꯨ ꯃꯄꯣꯞ ꯀꯥꯏꯅꯤꯡꯗ ꯗꯟꯗꯤ ꯑꯃꯒꯨꯝ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯃꯥꯕꯨ ꯈꯥꯝꯕꯤꯌꯨ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯅꯤꯡꯂꯕꯁꯨ ꯀꯅꯥꯗꯕꯨ ꯂꯥꯎꯔꯨꯅꯤ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥ ꯃꯥꯒꯤ ꯐꯝꯕꯥꯛꯊꯛ ꯑꯁꯤꯗ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯒꯤ ꯇꯨꯝꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯈꯟꯗꯨꯅ ꯀꯥꯡꯈꯜ ꯐꯥꯎꯅ ꯂꯤꯛꯂꯥ ꯃꯥꯅ ꯇꯥꯔꯛꯄꯗ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯛꯄꯁꯨ ꯌꯥꯎꯔꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯕꯥꯃꯣꯟ ꯄꯥꯈꯪ ꯌꯨꯍꯦꯟꯕꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠ ꯈꯥꯕꯩ ꯆꯦꯒꯞꯇꯨ ꯄꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯄꯣꯏꯔꯩꯒ ꯊꯪꯅꯕ ꯈꯨꯜꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯐꯝ ꯌꯧꯔꯕꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯄꯥꯈꯪ ꯑꯅꯤꯗꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯤ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯈꯪꯂꯤꯕꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯅ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯁꯅꯥꯗꯨ ꯌꯨꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯄꯨꯈꯝ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯑꯩꯒꯦꯝꯆꯥ ꯕꯤꯁꯣꯟ ꯉꯧꯕꯁꯦ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯧ ꯌꯥꯔꯅꯤ ꯑꯗꯨꯒꯅꯦ ꯃꯔꯣꯏ ꯃꯔꯥꯁꯦ ꯅꯪꯅ ꯈꯔ ꯐꯖꯅ ꯑꯝꯇ ꯆꯥꯝꯃꯨ ꯅꯪꯅ ꯆꯥꯝꯕꯅ ꯈꯔ ꯁꯦꯡꯗꯧ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯦꯝꯆꯥ ꯑꯩꯈꯣꯏꯅ ꯆꯥꯝꯕꯗꯤ ꯁꯦꯡꯂꯣꯏ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯄꯥꯈꯣꯟ ꯈꯔ ꯁꯤꯅꯤꯡꯂꯨꯔꯤ ꯑꯗꯨꯅꯅꯦ ꯏꯁ ꯌꯥꯗꯦꯀꯣ ꯑꯩꯒꯦꯝꯆꯥꯁꯦ ꯃꯐꯝ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯋꯦꯕ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕ ꯍꯥꯎꯇ꯭ꯔꯗꯤ ꯅꯝꯃꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤꯅꯦꯅ ꯗꯈꯤꯅꯥ ꯄꯤꯍꯜꯂꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯗꯈꯤꯅꯥ ꯐꯪꯗꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯐꯪꯗꯅ ꯆꯠꯄꯗꯨꯅꯤ ꯃꯁꯨꯝ ꯂꯥꯟꯒꯤ ꯃꯤꯠꯁꯤꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯕꯅꯤꯅ ꯗꯈꯤꯅꯥꯗꯣ ꯐꯪꯗꯕ ꯇꯥꯔꯦꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯌꯨꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ ꯁꯅꯥꯁꯨ ꯅꯥꯀꯜꯗ ꯐꯝꯂꯒ ꯌꯨꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯄꯣꯏꯔꯩꯅ ꯃꯩꯁꯥ ꯃꯔꯛꯇꯨꯗꯒꯤ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯑꯁ ꯃꯩꯁꯤꯅ ꯁꯨꯝ ꯌꯥꯝ ꯁꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯌꯨꯍꯦꯟꯕꯁꯤꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯟꯅꯔꯒ ꯊꯕꯛ ꯂꯩꯊꯣꯛꯇꯅ ꯂꯩꯔꯦ ꯁꯣꯝꯗꯩꯅ ꯍꯨꯃꯥꯡ ꯀꯥꯡ ꯃꯈꯩ ꯆꯐꯨ ꯑꯆꯧꯕꯁꯦ ꯊꯥꯡꯒꯠ ꯊꯥꯡꯗꯥ ꯇꯧꯏ ꯁꯅꯥ ꯑꯩꯒꯦꯝꯆꯥ ꯄꯣꯏꯔꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯈꯔ ꯍꯦꯟꯅ ꯍꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯕ ꯇꯥꯔꯦ ꯅꯃꯥꯟꯅꯕꯁꯦ ꯏꯅꯥꯛꯇ ꯐꯥꯖꯤꯜꯂꯒ ꯊꯝꯃꯅꯤ ꯍꯦ ꯕꯦꯃꯥ ꯃꯗꯨ ꯇꯧꯅꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯏꯊꯟꯇ ꯁꯦꯕꯥ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯦꯛꯊꯔꯅꯤ ꯑꯗꯨꯝꯕꯗꯨ ꯇꯧꯅꯨꯀꯣ ꯋꯥꯔꯤ ꯁꯥꯒꯦꯁꯨ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯁꯥꯅꯧ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯀꯗꯣ ꯌꯦꯡꯅꯔꯅꯨ ꯏꯟꯁꯥꯡ ꯁꯦꯝꯂꯤꯉꯩ ꯕꯥꯃꯣꯟꯗ ꯃꯤꯠ ꯌꯦꯡꯕꯁꯦ ꯃꯤꯠ ꯁꯦꯞꯄꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯅꯁꯥꯒꯤ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯁꯝ ꯅꯥꯒ ꯌꯥꯎꯅꯤ ꯌꯨꯍꯦꯟꯕ ꯅꯪꯁꯨ ꯂꯥꯎ ꯌꯥꯔꯦ ꯆꯥꯛꯁꯦ ꯏꯊꯟꯇ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯅꯤ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯅ ꯈꯖꯤꯛ ꯆꯤꯡꯂꯤ ꯌꯨꯍꯦꯟꯕꯁꯨ ꯈꯥꯕꯩ ꯄꯥꯏꯗꯨꯅ ꯆꯥꯛꯇꯨ ꯑꯣꯠꯂꯤ ꯄꯣꯏꯔꯩꯅ ꯅꯪꯕꯨ ꯂꯤꯟꯊꯣꯏꯒꯁꯨ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯩ ꯁꯨꯝꯗꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯗꯨꯅ ꯈꯪꯉꯗꯤ ꯍꯔꯥꯎꯔꯅꯤ ꯌꯥꯝꯅ ꯑꯁ ꯀꯩꯅꯣꯗ ꯄꯣꯏꯔꯩ ꯄꯥꯈꯪꯅꯦ ꯑꯩꯁꯦ ꯃꯥꯈꯛ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯤꯃꯛꯅ ꯑꯩ ꯑꯇꯣꯞꯄꯁꯤꯡꯁꯦ ꯂꯧꯒꯦꯗꯤ ꯈꯟꯗꯦꯗꯅ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯩ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯦ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯂꯤꯟꯊꯣꯏꯁꯨ ꯃꯇꯝ ꯂꯦꯟꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯝ ꯂꯦꯟꯕꯗ ꯈꯖꯤꯛ ꯍꯦꯛ ꯀꯨꯏꯊꯈꯤꯕ ꯈꯔ ꯅꯨꯡꯁꯤꯁꯟꯈꯤꯕꯗꯣ ꯃꯥ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯅꯪꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯕ ꯆꯠꯇꯧꯒ ꯇꯜꯂꯦꯀꯣ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯈꯥꯏꯗꯕ ꯅꯨꯄꯤꯁꯤ ꯂꯩꯔꯝꯂꯔꯣꯏ ꯎꯅꯕꯁꯨ ꯄꯪꯆꯠꯇ ꯆꯠꯂꯤ ꯅꯤꯡꯊꯣꯏꯅ ꯈꯔ ꯄꯪꯖꯕꯒꯤ ꯐꯕꯅ ꯍꯩꯁꯤꯡꯕꯤ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯂꯣꯏꯔꯅꯤ ꯃꯥꯅ ꯈꯪꯗꯅꯕ ꯑꯩꯁꯨ ꯇꯧꯔꯤꯁꯤꯗꯤ ꯈꯪꯉꯣꯏ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯃꯁꯛ ꯊꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯕꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯍꯦꯛꯇ ꯀꯣꯏꯅꯤꯡꯉꯛꯄ ꯍꯩ ꯕꯥꯃꯣꯟ ꯄꯥꯈꯪ ꯃꯤꯠꯌꯥꯝꯕ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯛ ꯏꯔꯥꯡ ꯇꯧꯔꯤꯉꯩ ꯑꯃꯨꯛ ꯁꯣꯏꯅꯅꯤ ꯍꯦꯔꯥ ꯃꯌꯥꯝꯒꯤ ꯑꯩꯒꯦꯝꯆꯥ ꯌꯨꯍꯦꯟꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯣꯏꯌꯦꯕ ꯇꯥꯈ꯭ꯔꯕ ꯏꯔꯣꯟꯕꯒꯤ ꯃꯆꯜꯁꯦ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯌꯨꯍꯦꯟꯕ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯂꯤꯟꯊꯣꯏꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯛꯂꯕꯁꯨ ꯑꯄꯪꯕꯤ ꯂꯤꯟꯊꯣꯏ ꯃꯥꯅꯗꯤ ꯊꯥꯖꯗꯕꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ ꯂꯤꯟꯊꯣꯏ ꯃꯃꯥꯒ ꯈꯛ ꯂꯩ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯌꯨꯍꯦꯟꯕꯁꯨ ꯅꯧꯖꯔꯤꯕꯤ ꯂꯩꯔꯥꯡꯃꯥꯒꯤ ꯊꯥꯖꯕꯕꯨ ꯂꯧꯈꯤ ꯑꯄꯪꯕꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥꯠꯇ꯭ꯔꯤꯕꯤ ꯂꯤꯟꯊꯣꯏꯗꯣ ꯌꯨꯍꯦꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅ ꯆꯤꯡꯅꯕ ꯂꯩꯇ ꯃꯥꯒꯤꯗꯃꯛ ꯂꯦꯞꯆꯩ ꯅꯣꯡꯃ ꯂꯤꯟꯊꯣꯏꯅ ꯃꯃꯥꯟꯅꯕꯤꯒ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯂꯥꯛꯇꯨꯅ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯃꯤꯟꯅꯩ ꯂꯩꯒꯗꯕ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯌꯨꯍꯦꯟꯕꯒ ꯁꯅꯥꯒꯗꯣ ꯅꯣꯛꯂꯒ ꯐꯝꯃꯤꯟꯅꯕ ꯎꯔꯛꯏ ꯃꯃꯥꯟꯅꯕꯤ ꯎꯔꯤꯔꯩꯅꯁꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏ ꯑꯍꯥꯟꯗꯩꯁꯦ ꯅꯣꯏ ꯑꯩꯒꯦꯝꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯏꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯩꯔꯣ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤꯒ ꯁꯥꯅꯩꯁꯦ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯖꯥꯠꯂꯣ
ꯈꯪꯗꯤꯌꯦ ꯑꯩꯉꯣꯟꯗꯗꯤ ꯆꯥꯛ ꯊꯣꯡꯕ ꯂꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯤ ꯂꯤꯟꯊꯣꯏ ꯑꯩꯅ ꯁꯤ ꯍꯥꯏꯔꯦꯅ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯁꯦ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕ ꯃꯥꯜꯂꯦ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯄꯥꯎ ꯌꯥꯝ ꯇꯝꯃꯛꯏ ꯅꯪꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯁꯨ ꯊꯥꯖꯗꯦ ꯍꯥꯏ ꯑꯗꯣ ꯅꯣꯏꯁꯨ ꯇꯝꯃꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯪꯉꯨꯔꯅꯨ ꯀꯣꯟꯅ ꯎꯅꯔꯀꯥꯟꯗ ꯐꯖꯅ ꯍꯪꯉꯨ ꯎꯔꯤꯔꯩ ꯃꯥꯒꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯑꯣꯏꯔꯤꯖꯥꯠꯂꯣ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯒ ꯍꯪꯉꯨꯒꯦ ꯃꯥꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯐꯔꯦ ꯅꯪꯅ ꯆꯪꯉꯒ ꯍꯪꯅꯤꯡꯂꯗꯤ ꯍꯪꯉꯨꯔꯣ ꯀꯗꯥꯏ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯒꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯞꯀꯅꯨꯀꯣ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯎ ꯂꯤꯟꯊꯣꯏ ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯁꯅꯥꯅ ꯐꯝꯂꯤꯕ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ ꯌꯣꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯀ ꯄꯥꯏꯔꯒ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯂꯤꯟꯊꯣꯏ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯌꯣꯍꯦꯟꯕꯅ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯂꯤꯟꯊꯣꯏ ꯎꯕꯗ ꯌꯣꯍꯦꯟꯁꯨ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯁꯅꯥꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯑꯩꯉꯣꯟꯗꯅ ꯆꯥꯛ ꯊꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯣ ꯁꯤꯔꯣ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯈꯨꯝꯃꯣ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯀꯅꯥꯅꯣ ꯂꯤꯟꯊꯣꯏ ꯃꯃꯤꯠꯇ ꯌꯣꯍꯦꯟꯗ ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯏ ꯌꯣꯍꯦꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ ꯁꯅꯥꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯆꯪꯁꯤꯜꯂꯒ ꯌꯦꯜꯂꯛꯏꯁꯦ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤ ꯂꯤꯟꯊꯣꯏ ꯅꯪ ꯌꯨꯝꯗ ꯆꯠꯂꯝꯃꯨ 이반이 거는 우리 fazenda 사나르시 kay warino nang na fazenda sanase ayise kay wahairaga aingoda mu themige ai sanada mu yenglaga makha tare ai maga nungsinaba nupini ai gamsa ga ibani nungsinarapa chahi ahum het ha ai gamsa nangbo khangnaba kanamta leite haidaine kaino nupisna ayise asumbro hayoba linthoi nang cha ibani ko na wari fazenda sase aina satpa aina to nang na sum panarga leibase ai kaya haina boide chal kaino nang haido ha kaino haido ibani chahi ahum hena khangnarakpada aina ngasi pau nang na nungai roidaba thabak aina kari to yaukhrabak aibo nangonda yam sena khrab yam yengsin khrab apang bi aibo nang na nungsi tabiba natra anuga kaigi hausik ta aibo miraris linthoi nang si kai bayam khangdebo migi mamang sida ai si kai biriro nangi sigumba ikai khangdabana tawse sidani ai yam hainadrisi khara nungsiba pharambadasu hainadabda mot sinkidori ai saura ai kem hararoi ai ga punhan khrase nupisi thamlam nang ai bunung si hai batai ai busu punsi gi thadop nangi nakta nungai na thamgani hai batai nakoi ai gya ga thorani ga gi sebasu tokon gani hai bunatra lai kangsi khingbasu engona khingan gani hai batai ai kem cha chat asilaw nang na so yam ikai bu khangri kai ai nang bunung si je nasi nang nu uliba na tawsni hel nang bu haina handaba ai gi mai kai yenglan ai ngona wari sab sauran ai nang bu pamche minungsi khangdaba amagumna haidoraklibu waduda linthoi wangang thokta chap yungna leplaga munna yengduna lei sanasu mamituna linthoida usittaba amagum yengduna lepli kaino egam chanakna haiduba egonda laknari bro egonda ngarang nungsi haibugumna ngasi su nungsi hai se amta hayo inangta lepli banu isiki mamangda ai bu nungsi amta hayo nang bu sahi ahum thasana nungsi bagi mahiyan ayo se aptai yohen bagi masadu nom laga linthoi mathamoi prok prok sak pa makai hangle adugo yohen bagi sapu kana tharak ba khupak tuna silam manung sit lengli pali pumba chaplep ki bugum na tawi kayara khana nang bunung shi ge boy se tawa pamli bu ai di nang bunung shi ki blek jahi ahum se engonda di numin humni kumani nang na dai bu luna khanja bagi wani ai na nang bu ka shulu na khan ki blek hausikti aigi wakhal thadu ai sinangonda sigi wase kamdong na hai sigi na patha sarama ado nang nojik mafam sila isa yam phar nang dei bayam nung sijaba pamjabani na aina satma mafam khuding ina dun laibani na namai do ikai khangda kai sida su changlak pangam nang mun namdana nung sigi tawbani adu bu yatre linthoi yam pendana yuhen bada amuk khupak tu na on da thari sanasu yuhen bagi manakta sangsilai linthoi na nang bu ina aina thawai da gisu hena luna kanjadun lak sukkai ba sahi homse ai bu nung shi haina moi kyam toraga hausi nakut chala bakana ai bu tathi bu hai hai ba sai masi nang na ngona thari ba khupak to ai bu usitana hanthana yeng bugini hai ba ai khangi adubu ai na thari ba khupak to na nang bu hena ai na hanthana khali hai ba sibani khangji atu mi ma sa oyam gani hai ba ai na khaludam ni
ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯒ ꯊꯨꯡꯅꯕ ꯑꯣꯏꯌꯨ ꯑꯩꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯦꯡꯅꯗꯕ ꯑꯣꯏꯁꯤ ꯂꯤꯟꯊꯣꯏ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯃꯥꯏꯗꯨ ꯍꯦꯛ ꯑꯣꯟꯊꯣꯛꯄꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯎꯔꯤꯔꯩꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯂꯤꯟꯊꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯇꯥꯟꯖꯥ ꯆꯥꯗꯕ ꯂꯨꯋꯥꯡꯗꯨꯒ ꯍꯦꯛ ꯊꯦꯡꯅꯗꯧꯔꯦ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ ꯂꯥꯞꯇꯛꯅ ꯂꯤꯟꯊꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯂꯨꯋꯥꯡꯅ ꯎꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯥꯕ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯥꯛꯏꯍꯦ ꯑꯩꯁꯤ ꯗꯥꯎꯗꯤ ꯌꯥꯕ ꯆꯠ ꯅꯣꯏꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒ ꯊꯦꯡꯅꯧꯅ ꯇꯝꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯨꯅ ꯑꯃꯗ ꯊꯝꯈ꯭ꯔꯁꯨ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤꯕ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯡ ꯊꯠꯆꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯂꯛꯂꯤꯕꯗꯨ ꯂꯤꯟꯊꯣꯏ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯎꯔꯤꯔꯩꯁꯨ ꯀꯧ ꯀꯧꯗꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯈꯥꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯤꯟꯊꯣꯏ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯎꯔꯤꯔꯩꯅ ꯇꯨꯡꯗ ꯂꯥꯎꯔꯒ ꯇꯥꯟꯅꯔꯛꯏꯁꯤꯅ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯂꯤꯟꯊꯣꯏ ꯀꯞꯄ ꯃꯥꯟꯈꯤꯗꯅꯕ ꯃꯈꯣꯜꯗꯨ ꯐꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯂꯨꯋꯥꯡ ꯈꯥꯕ ꯅꯪꯁꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯒꯦ ꯆꯠꯍꯟꯈ꯭ꯔꯣ ꯀꯩꯅꯣ ꯅꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯁꯍꯔꯗꯒꯤ ꯅꯣꯏ ꯈꯨꯜꯁꯤ ꯇꯥꯅ ꯂꯥꯛꯄꯗꯣ ꯋꯥꯈ꯭ꯔꯖꯥꯠ ꯑꯗꯨꯒ ꯅꯪ ꯍꯥꯏꯗꯣ ꯇꯥꯕ ꯌꯥꯗꯕ ꯋꯥꯅꯤ ꯂꯤꯟꯊꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯈꯪꯉꯤꯕꯣ ꯅꯍꯥꯟ ꯅꯣꯡꯃ ꯅꯣꯡ ꯇꯥꯕ ꯅꯨꯃꯤꯠꯇ ꯅꯣꯏ ꯈꯨꯟꯖꯤꯜꯒꯤ ꯄꯣꯊꯥꯐꯝ ꯁꯪꯗ ꯊꯦꯡꯅꯕꯗꯣ ꯂꯤꯟꯊꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯉꯛꯇꯨ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ ꯈꯥꯕ ꯌꯥꯎꯕꯒꯤ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯗꯧꯕꯅꯤ ꯑꯩꯁꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕ ꯅꯍꯥꯟꯁꯨ ꯅꯪꯅ ꯅꯃꯤꯡ ꯍꯥꯏꯔꯝꯃ ꯌꯥꯗꯒꯩ ꯆꯠꯈꯤ ꯍꯥꯏꯕꯗꯨꯝ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒ ꯁꯨꯝ ꯂꯤꯟꯊꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯂꯨꯋꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯞꯂꯨꯕꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯨ ꯍꯟꯖꯤꯜꯂꯒ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯍꯪꯂꯒ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏ ꯉꯁꯤꯁꯨ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯕꯨ ꯈꯪꯅꯁꯤ ꯍꯥꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯀꯩꯁꯨꯝ ꯑꯣꯏꯊꯣꯛꯑꯣꯏ ꯃꯇꯨꯡꯗꯤ ꯑꯩꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯁꯨꯝꯅ ꯐꯥꯔꯒ ꯋꯥꯔꯤ ꯁꯥꯕꯤꯒꯅꯨ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯕꯁꯨ ꯃꯇꯨꯡꯗꯗꯤ ꯁꯥꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯔꯤꯔꯩꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯠꯈꯤꯕꯗꯨꯗ ꯎꯔꯤꯔꯩ ꯋꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯤꯕ ꯂꯤꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯎꯔꯤꯔꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯨꯋꯥꯡꯅ ꯍꯪꯉꯣ ꯍꯥꯏꯕꯒꯨꯝ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯈꯥꯕꯁꯨ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯎꯔꯤꯔꯩ ꯂꯤꯟꯊꯣꯏꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯌꯥꯝꯆꯥꯗꯣ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯎꯅꯔꯒ ꯂꯩꯔꯝꯃꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯑꯩꯒꯤ ꯌꯥꯝꯆꯥꯅꯁꯨ ꯂꯤꯟꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯅꯤ ꯃꯥꯅꯁꯨ ꯊꯥꯔꯝꯃꯤ ꯀꯩꯀꯩ ꯍꯥꯏꯅꯕꯅꯣꯗꯤ ꯑꯩꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯨ ꯆꯣꯁꯨ ꯍꯣꯏ ꯆꯠꯂꯒꯦ ꯇꯥ ꯈꯥꯕ ꯂꯩꯍꯧꯔꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯌꯥꯝꯆꯥ ꯍꯥꯏꯁꯤꯅ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯕꯥꯃꯣꯟꯅꯤ ꯌꯨꯍꯦꯟꯕ ꯀꯧꯕꯅꯤ ꯃꯥꯁꯨ ꯂꯝꯆꯠ ꯀꯌꯥꯗꯤ ꯂꯨꯗꯕꯅꯤ ꯑꯩꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯊꯦꯡꯅꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯎꯅꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯤꯅ ꯏꯄꯪ ꯄꯪꯖꯕꯁꯤꯗ ꯌꯥꯏ ꯃꯇꯥꯒꯨꯝ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯃꯥ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯒꯥꯏꯗꯨꯔꯣ ꯃꯥꯏꯗꯨꯗꯤ ꯎꯁꯤꯠꯇꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯦꯔꯥ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦꯗ ꯁꯣꯝꯗ ꯑꯩꯅ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯊꯧꯑꯣꯏꯗꯕꯤꯒ ꯇꯧꯔꯗꯅ ꯆꯠꯂ ꯐꯨꯗꯠꯂꯨꯅꯤꯁꯦ ꯐꯨꯗꯠꯂꯨꯁꯦ ꯑꯁ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏꯅ ꯌꯥꯎꯖꯅꯤꯡꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯁꯨꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯑꯣꯏꯔꯔꯣꯏ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨ ꯂꯤꯟꯊꯣꯏꯗꯤ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯌꯥꯕꯤꯔꯣꯏ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔ ꯐꯥꯎ ꯃꯥ ꯑꯗꯨꯝ ꯅꯣꯟꯖꯔ ꯂꯩꯗꯣꯏꯔꯥ ꯍꯥꯏꯁꯦ ꯆꯠꯂꯣꯗ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯈꯥꯕꯗ ꯋꯥ ꯃꯈꯥ តាꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯒ ꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯥꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯤ ꯎꯔꯤꯔꯩꯁꯨ ꯃꯌꯨꯝꯗ ꯄꯣꯠꯆꯩꯗꯨ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯂꯤꯟꯊꯣꯏ ꯀꯥꯗ ꯆꯪꯂꯛꯄꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯒ ꯌꯥꯝꯆꯥꯅ ꯀꯩꯀꯩ ꯍꯩꯔꯛꯑꯒꯦꯕ ꯀꯩꯒꯤꯅꯣ ꯃꯥꯅꯁꯨ ꯂꯥꯜꯂꯒ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯗꯣ ꯁꯤ ꯀꯞꯀꯅꯨꯁꯤ ꯑꯩꯅ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ ꯁꯨꯝ ꯀꯞꯄ ꯌꯥꯔꯣꯏꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯣꯔꯛ 우리를 얘기하잖아 이런 시보 이름들 제이하고 해나 아이는 마법로는 간잡아 마법능 시보세 마법는 내가 있을래 이름들 아이고 많은 빵이 까나서 라이디 하이드는 사람이면 아이게 함사하지 마법이 없었다 보미니 아이고 많은 능시보 사비람라가 능시보 타비람라가 많이 아또봐 아이는 마법 이름 이게도 하이면 우리를 I see Cora. Sumay na wanan kang madi. Ay nga mo
ꯑꯩ ꯁꯤꯅꯤꯡꯉꯦ ꯎꯔꯤꯔꯩ ꯅꯨꯡꯉꯥꯏꯇꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ ꯀꯞꯂꯤꯕ ꯃꯇꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯤꯟꯕꯤ꯫ ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯌꯥꯗꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯅꯪ ꯂꯥꯟꯗꯦ ꯂꯤꯟꯊꯣꯏ, ꯅꯪ ꯂꯥꯟꯗꯦ꯫ ꯑꯩ ꯌꯥꯝ ꯋꯥꯏ, ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕꯈꯩ ꯁꯨꯀꯥꯎ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯂꯤꯟꯊꯣꯏ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ꯫ ꯃꯤꯅꯝꯕꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝꯁꯤꯗ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯝꯕꯗꯣ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯦ꯫ ꯀꯞꯀꯅꯨꯁꯦ, ꯅꯪꯅ ꯁꯨꯝ ꯀꯞꯄꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ꯫ ꯎꯔꯤꯔꯩꯅ ꯂꯤꯟꯊꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯕ ꯅꯨꯄꯥ ꯃꯥꯗꯤ ꯂꯤꯟꯊꯣꯏꯅ ꯋꯥꯔꯝꯒꯅꯤ, ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯊꯥ ꯁꯥꯕꯤꯗꯦ꯫ ꯀꯥꯏꯅꯈ꯭ꯔꯦ, ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯗꯤ ꯉꯁꯤꯁꯨ ꯑꯋꯥꯕꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ? ꯂꯨꯋꯥꯡꯁꯨ ꯃꯥꯅ ꯄꯥꯝꯖꯈꯤꯕꯤ ꯂꯤꯟꯊꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯦ ꯈꯪꯕꯅ ꯃꯥꯒꯤ ꯃꯄꯥꯎꯇꯕꯨ ꯇꯥꯖꯔꯕꯗꯤ ꯍꯥꯏꯗꯅ ꯈꯥꯕꯨ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏ꯫ ꯂꯥꯛꯂꯕꯁꯨ ꯌꯦꯡꯖꯅꯤꯡꯕꯤ ꯃꯥꯕꯨꯗꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯨꯞꯅꯒꯤ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯝꯂꯛꯄ ꯄꯥꯎ ꯅꯠꯇꯅ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯂꯤꯟꯊꯣꯏ ꯃꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯨ ꯋꯥꯔꯗꯨꯅ ꯎꯔꯤꯔꯩ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯗꯣ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯪꯂꯒ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯂꯤꯟꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯥꯌꯣꯛꯅꯩ꯫ ꯂꯤꯟꯊꯣꯏ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯤꯟꯊꯣꯏ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯃꯨꯛꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯔꯅꯨ, ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ꯫ ꯁꯤ ꯐꯥꯎꯕꯗ ꯑꯅꯝ ꯀꯜꯂꯒ ꯁꯨꯝ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗꯒ ꯂꯩꯔꯗꯅ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯔꯣ? ꯑꯩ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ꯫ ꯅꯪꯕꯨ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯩꯁꯨ ꯂꯥꯛꯑꯝꯃꯣꯏ꯫ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯣ, ꯑꯩꯗꯤ ꯁꯪꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯆꯠꯀꯦ ꯇꯧꯏ꯫ ꯐꯤꯡꯒꯟꯕ ꯈꯝꯕꯜ ꯆꯥꯎꯒꯟꯕ ꯅꯨꯄꯥꯗꯣ ꯐꯤꯡꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯔꯛꯏ꯫ ꯊꯥꯗꯣꯛ, ꯈꯨꯠꯀ ꯐꯔꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯊꯥꯗꯣꯛꯑꯣꯏ, ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯅꯪꯒꯤ ꯈꯨꯠ ꯐꯥꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯅꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤ ꯀꯩ? ꯅꯪꯅ ꯁꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯔꯝ? ꯈꯨꯝ, ꯁꯦꯡꯅ ꯈꯨꯝ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯠꯀꯦ? ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯕꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯂꯤꯁꯦ? ꯈꯨꯝꯃꯣ꯫ ꯂꯤꯟꯊꯣꯏ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯌꯨꯍꯦꯟꯕꯗ ꯊꯥꯈꯤꯕ ꯁꯥꯐꯨꯒꯨꯝꯅ ꯊꯥꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯥꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯊꯣꯛꯈꯤꯅꯕ ꯈꯟꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯃꯤꯒꯤ ꯃꯈꯨꯠ ꯆꯥꯂꯨꯔꯕꯤꯅꯤ, ꯑꯄꯪꯕꯤ ꯑꯣꯏꯔꯨꯕ꯫ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤꯕ꯫ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ꯫ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯕꯨ ꯄꯨꯊꯣꯛꯂꯒ ꯅꯪꯒꯁꯨ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨ꯫ ꯂꯨꯋꯥꯡꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯈꯖꯤꯛ ꯆꯤꯡꯁꯤꯜꯂꯒ ꯈꯨꯄꯥꯛ ꯊꯥꯔꯛꯈꯤꯕ ꯃꯃꯥꯏꯗꯨꯗ ꯊꯥꯡꯒꯠꯂꯒ ꯄꯥꯏꯍꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯥꯔꯦ ꯌꯥꯝꯅ꯫ ꯏꯃꯥꯅ ꯑꯃꯨꯛ ꯐꯥꯎ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯨꯄꯥꯛ ꯑꯍꯧꯕꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯁꯦ ꯁꯪꯒꯥꯕꯤꯔꯤ꯫ ꯑꯝꯇ ꯅꯥꯟꯕꯤ꯫ ꯌꯥꯝ ꯅꯥꯔꯤ, ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯅꯥꯅꯣꯝꯇ ꯅꯥꯟꯍꯜꯂꯨ, ꯊꯥꯗꯣꯛꯑꯁꯤ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯅꯪ ꯑꯃꯨꯛꯀꯁꯨ ꯆꯥꯁꯅꯤ꯫ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯤꯅ ꯈꯥꯒꯤ ꯑꯉꯥꯡ ꯌꯥꯝꯕꯨꯡ ꯀꯧ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯕꯗꯣ ꯇꯥꯅꯤꯡꯉꯤ, ꯀꯨꯏꯔꯦ ꯇꯥꯗꯕ꯫ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯀꯧꯍꯜꯂꯨ, ꯑꯩꯗꯤ ꯀꯧꯅꯤꯡꯗꯦ꯫ ꯊꯥꯗꯣꯛ, ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠ꯫ ꯂꯤꯟꯊꯣꯏꯅ ꯅꯪ ꯄꯟꯈꯤꯕꯗꯨꯗ ꯂꯨꯋꯥꯡ ꯃꯃꯤꯠꯇꯣ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯤꯟꯊꯣꯏꯁꯨ ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯒꯨꯝ ꯄꯥꯈꯠꯆꯩ꯫ ꯃꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯛ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯌꯥꯝꯕꯨ꯫ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯁꯦ ꯉꯥꯡꯉꯝꯃꯅꯤ, ꯐꯖꯅ ꯅꯥꯜꯂꯝ, ꯑꯗꯨꯒ ꯊꯥꯗꯣꯛꯀꯦ꯫ ꯃꯤꯅ ꯎꯔꯒ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯀꯦꯅꯖꯕꯗ ꯎꯁꯜꯂꯛꯄꯗꯨꯗꯤ ꯃꯁꯥꯅ ꯏꯀꯥꯏꯔꯒ ꯆꯠꯆꯈꯤꯁꯅꯤ ꯀꯩꯅꯣ꯫ ꯏꯀꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯁꯥꯠꯅꯤ꯫ ꯃꯃꯥꯏꯁꯦ ꯁꯨꯔꯨ ꯁꯨꯔꯨ ꯅꯦꯛꯊꯠꯄ꯫ ꯂꯤꯟꯊꯣꯏ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯅꯣꯛꯂꯒ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯈꯨꯠ ꯊꯥꯗꯣꯔꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯥꯀꯟꯗ ꯆꯠꯂꯤ꯫ ꯀꯥꯏꯗꯅꯣ ꯂꯥꯛꯏꯗꯨꯕꯣ? ꯂꯩꯍꯧꯔꯣ꯫ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯆꯕꯕꯨ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ?
idugi nakanna zazaba aiba sabiru haide nangna ngangnaba waraduna Linthoi sor sangna hondoklaga chatpudu saplepi nupadusu kaidorabanu khanna yenglai ai amukasu haige yamung naingonda nungsi harise atopado oina haibiru aidi yum palaroi punsigi kauba ngamloredaba thokdoksingsina aibu tattana otle lehi yaudraba leirangni aidi punsi supa asumna dum lelage aigona yetpiranu amukana thazanabasu tawranu nupidugi mamitta nungsina yenglaga luwang tapna hairei kyam tapna aidi nangbu nungsijabane nangi haksangda mitaba nate kanagumba magi mafamdadi nangse mama leitaba leirang oiramasu yai adubu aigi famdadi nangse mama yam nei aibu atopa nupida nungsi hairusu na haigano aigi nungsibase nangna phagi thangana Linthoi aibu mai leithoklaga chatlo haina amuk na haigano nangbu thamoi singna nungsi jariba aise nangna atopa nupagi minungsi thamoi da takibdo kayam kala amgani nang khangbra aina kayamuk khambali haiba nang khangbra aduna aibu chatlo haigano aigi naitom taba thamoise nangna senabiyo nangi sambal oina khaduna punsi supa leisake aibu hainadi harasu ai nangbu shokloige nangi damak ai leiri haiduna pambom tingbugi ayabado madu bakak pibiyo Linthoi kari haigadabano haifam khangzadi luwangda mamituna haipet yengduna lei tanjaduna khabasu prap prap laklaga magi thokpa mangang lei luwang somdaina nang leiramdrena kuti tibda sa yumda laga leiramdabaduda pakhatluri aduga sida gyan tanaga leiramada Linthoi sige ngawbusina kayam waireno ngawrabani sinu pas manarun oi jasla tan kai nang su oiba hojik natrani nang ai thiningai matam leiramaro e maning sangi kana leiramdradi thiba tab kana khangni wakal nungai jini kaina nathanda sijaraga leiramadi aingonda badana paknamung pizage hai as badana paknam ka to aswaidam da thamko aibu angawbudongna kadousidoi sirasu nangam da sin halui pakalkat Linthoi da satki ke taw nuwang ngai ku kaigini tumini sa ke toride urire hoi da satluge tawbani sida ai ke do kwai chalage na phasan hairam aduna tradi chatpa yar Linthoi do mamitu na phat yenglai khaba su leiri haibagum mamitu na khaba da su haipet yengi hairam da na chatlasu khaba gi mamangda wari atai sarakani khanbana tapna haire kyambo ai urire hoi da satluge chatlu horen halakpadasu sida ngairamge madam phate mina phakini yare ngai biyo haide ai bo ngang masa dongna mina mu phaki tare mathanda wai khra singanglaga gam satki nupa ani du su taw khabadi ngakna satkhriba Linthoi da yenglaga tuwangda mu yenglai hai yamung kai torammisina kamdobun nate nangbu nanga nungshina manupi natana atopa nupi na yamung kawda khumda dai khaba tumile utaning de Linthoi se aina lawdoi aigi nupi oidaro mana yamung kawda nangna sa isna kai yai jasla sakpa natene thajadabada ngakpam su yaure nei Linthoi gi thamoi se nangna kamai sumino wan odong ai kreda ko natu du koi ningadi sumse khartam se apamba nupi da koige lawge harabadi thamoi da phawdo asengba loina haiba tar nangdi san machinjak du thaga lei adu hena paksai luwang du satpa hokre khamasu lauraga matungda tanaki somda Linthoi na urirei hoida lakpaduda urirei su harausai anidu mangolda thariba pisakol aduda phaminari urirei aikinom taige kaiwanu hayo nang nainingi do hayo ta khamagi mamana mama lei nahan kidura lambida thengnabado nangna senkiba numita thengnabado hausisu thengnari ina mado chatkinaba kana haibani ado yade mana tapna sarak wari du tabda ai isase haibam tawpam khangde kaigi khangjiba hanangi awabadu kauthoga anau punsida chatpana phani haina khale masakto kaisu thiba sunati wang chawdana nupa thok mali tu man manati aseng ki sunu pa thoi magi lumna yengna pamit yengdo ai thairaga chatpa ngamte dusina nokla pamino nupa thok na nganglak pawai aina karamna thaidoklaga chatkani khanbada ekok saubi kai bema ai wadi adui nupa duna satik eliko khangde
ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯁꯨ ꯃꯥꯜꯂꯤ ꯅꯪꯁꯨ ꯏꯔꯥꯡ ꯍꯥꯞꯄꯛꯑꯅꯨ ꯃꯤꯍꯨꯜ ꯆꯣꯡꯕ ꯂꯦꯞꯇ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯇꯥ ꯈꯥꯕꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯅꯝꯗꯅ ꯍꯥꯏꯍꯜꯂꯤꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯅꯝ ꯀꯜꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯖꯗꯦ ꯎꯔꯤꯔꯩꯗꯨ ꯅꯣꯛꯂꯒ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯤ ꯂꯤꯟꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯅꯝ ꯀꯟꯕ ꯂꯨꯋꯥꯡꯒꯤ ꯃꯇꯧꯅ ꯂꯤꯟꯊꯣꯏꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ ꯈꯥꯕꯒ ꯎꯔꯤꯔꯩꯒꯅꯁꯨ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯍꯜꯂꯝꯃꯤ ꯂꯨꯋꯥꯡꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯗ ꯂꯤꯟꯊꯣꯏꯗꯤ ꯏꯀꯥꯏꯅ ꯅꯣꯛꯄꯗꯒꯤ ꯍꯦꯟꯖꯗꯦ ꯃꯇꯧꯗꯨꯅ ꯍꯦꯜꯂꯤ ꯂꯨꯋꯥꯡꯅꯁꯨ ꯅꯨꯡꯁꯤꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯌꯨꯍꯦꯟꯕꯁꯨ ꯄꯥꯎ ꯇꯥꯔꯤ ꯊꯃꯣꯏ ꯂꯦꯞꯇꯕ ꯅꯨꯄꯥꯗꯣ ꯂꯤꯟꯊꯣꯏꯅ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯦ ꯇꯥꯕꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ ꯃꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯈꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯣ ꯑꯣꯏꯔꯦ ꯂꯤꯟꯊꯣꯏ ꯍꯣꯏꯔꯣꯝꯗ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯂꯤꯟꯊꯣꯏꯁꯨ ꯂꯥꯞꯇꯛꯅ ꯐꯅꯦꯛ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯏ ꯌꯨꯍꯦꯟꯕ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯉꯛꯄ ꯐꯥꯎꯏ ꯌꯨꯍꯦꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯅꯪ ꯌꯥꯝ ꯇꯧ ꯉꯝꯃꯤꯅꯦ ꯍꯥ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯣꯏꯗ ꯂꯥꯛꯇ꯭ꯔꯦꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯄꯥ ꯋꯥꯠꯇ꯭ꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯊꯃꯣꯏ ꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯖꯅꯈ꯭ꯔꯒ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯅꯤꯕ ꯅꯪꯕꯨ ꯑꯐꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯂꯤꯟꯊꯣꯏ ꯃꯁꯥꯗꯣ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯌꯨꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯁꯥ ꯅꯊꯟꯇ ꯍꯥꯏꯖꯧ ꯑꯗꯨꯒ ꯅꯊꯟꯇ ꯑꯃꯨꯛ ꯈꯨꯝꯖꯧ ꯃꯤꯠꯌꯥꯝꯕ ꯊꯃꯣꯏ ꯂꯦꯞꯇꯕ ꯅꯪꯅ ꯑꯩꯕꯨ ꯃꯇꯝꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯈꯤꯒꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯑꯩꯅꯗꯨ ꯍꯥꯏꯈꯤꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯂꯦꯝꯖꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯪꯒꯤ ꯃꯤꯍꯧ ꯆꯥꯎꯕ ꯂꯥꯡꯗ ꯊꯨꯔꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯕꯨꯡꯅ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯕꯅꯤ ꯍꯛꯆꯥꯡꯈꯛ ꯃꯤꯍꯧꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯃꯇꯝ ꯑꯃꯗ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯄꯪꯕꯤ ꯂꯤꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯣꯛꯇ꯭ꯔꯦ ꯇꯥꯟꯖꯥ ꯆꯥꯅ ꯂꯨꯋꯥꯡꯒ ꯈꯥꯕꯒ ꯍꯋꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯂꯨꯋꯥꯡꯁꯨ ꯀꯨꯝꯊꯔꯛꯏ ꯅꯥꯀꯜꯗ ꯏꯀꯥꯏ ꯈꯪꯗꯈꯩ ꯂꯦꯞꯂꯤꯕ ꯌꯨꯍꯦꯟꯕꯀꯥꯗꯨ ꯎꯁꯤꯟꯅꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯐꯅꯦꯛ ꯂꯧꯁꯤꯜꯂꯨꯏꯔꯣ ꯌꯥꯝꯕꯨꯡꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯆꯨꯗꯣ ꯑꯗꯨ ꯉꯥꯛꯇ ꯂꯧꯔꯕꯅꯤ ꯌꯦꯡꯉꯣ ꯃꯆꯨꯁꯤ ꯄꯥꯝꯖꯔꯕ ꯑꯩꯉꯣꯟꯗ ꯁꯦꯠꯄꯗ ꯄꯛꯑꯗ꯭ꯔꯥ ꯌꯥꯝ ꯄꯛꯆꯔꯅꯤ ꯑꯗꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯨꯡ ꯃꯪꯒꯣꯜ ꯀꯥꯔꯗꯣꯏꯅꯤꯀꯣ ꯂꯝ ꯍꯦꯜꯂꯒ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯨꯏ ꯑꯉꯥꯎꯕ ꯌꯥꯝ ꯂꯩ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯨꯏꯅ ꯆꯦꯗꯤ ꯍꯨ ꯀꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯈꯥꯕꯅ ꯂꯤꯟꯊꯣꯏ ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯂꯝ ꯍꯦꯜꯂꯦꯅꯦ ꯅꯣꯏ ꯑꯅꯤ ꯊꯨꯅ ꯂꯨꯍꯣꯡꯂꯒ ꯅꯪꯅ ꯈꯔ ꯁꯦꯟꯅꯔꯣ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯒ ꯅꯪꯕꯨ ꯆꯪꯉꯨꯁꯦ ꯃꯥꯁꯨ ꯋꯥꯔꯤ ꯍꯥꯏ ꯑꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯀꯥꯟꯅꯗꯦ ꯌꯨꯍꯦꯟꯕ ꯏ ꯀꯥꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯁꯥꯎꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯉꯥꯡꯂꯛꯏ ꯂꯤꯟꯊꯣꯏ ꯅꯪ ꯑꯩ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯈꯪꯖꯤꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ꯭ꯔꯣ ꯆꯍꯤ 3 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯩꯉꯣꯟꯗꯒꯤ ꯊꯥ ꯈꯔ ꯈꯛꯇꯪ ꯉꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯦꯜꯂꯕ꯭ꯔꯣ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯗꯤ ꯉꯁꯥꯏꯈꯩꯕꯨ ꯎꯔꯨꯗꯦ ꯏꯁꯥꯎ ꯌꯥꯗꯦ ꯅꯥꯎ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯦꯅ ꯋꯥꯈꯜꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯤ ꯑꯇꯣꯞꯄ ꯂꯩꯕꯕꯨ ꯎꯗ꯭ꯔꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯣꯟꯁꯨ ꯂꯩꯇꯦ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯗꯤ ꯅꯪꯅ ꯈꯔ ꯇꯥꯟꯅꯕꯤꯔꯣ ꯅꯇꯩꯃꯁꯤꯒ ꯑꯩꯈꯣꯏꯅꯤ ꯀꯦꯊꯔꯒ ꯂꯥꯛꯀꯦ ꯈꯥꯕ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯅꯣꯛꯏ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯋꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯏ ꯌꯨꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯊꯟꯇ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ ꯆꯠꯁꯤ ꯀꯗꯥꯏ ꯂꯩꯈꯤꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯌꯥꯝꯕꯣ ꯑꯩ ꯆꯪꯉꯒꯦ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯌꯦꯡ ꯏꯃꯥꯁꯤ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯌꯨꯝꯒꯤ ꯑꯃꯣꯠꯄ ꯈꯔ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯑꯗꯨꯅ ꯆꯪꯉꯒꯦ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕꯅꯦ ꯌꯥꯝꯕꯨꯡꯒ ꯍꯣꯏ ꯆꯪꯉꯨ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯅꯦ ꯇꯥꯈꯥꯕ ꯆꯪꯉꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯨ ꯆꯪꯉꯨ ꯂꯤꯟꯊꯣꯏꯗꯣ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯌꯨꯍꯦꯟꯕꯗ ꯃꯃꯤꯠꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯪꯈꯤꯕꯗꯨꯗ ꯆꯥꯛꯅ ꯂꯩꯍꯧꯏ ꯂꯨꯋꯥꯡ ꯃꯃꯣꯟ ꯅꯣꯛꯂꯝꯕꯗꯒꯤ ꯍꯟꯖꯤꯜꯂꯒ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯩꯔꯝꯃꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯝꯇ ꯅꯛꯁꯤꯟꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯔꯨ ꯑꯣꯏꯅ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯅꯁꯛꯇꯨ ꯎꯠꯂꯕ ꯅꯃꯤꯡ ꯀꯥꯎꯕꯤ ꯐꯨꯒꯗꯕꯅꯤ ꯅꯍꯥꯟꯗꯒꯤ ꯅꯪꯁꯦ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒ ꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯥꯏꯗꯅ ꯁꯤꯡꯂꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅ ꯈꯥꯡꯉꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯦ
Sida nang karan taradi luwang kanano haibado chap chana khangangani. Nangna dap tawbada kibido mi man. Linthoi se ai yoi krab. Migi lukha khulaga sari banambo. Asing munu pani haidori. Luwang na yuhen bagi mamaida kinna sapu kana thilai. Khangawdana tarakpo oibana yuhen masu tusili. Siensilak laga yuhen pada kinna hanjin thinjili. Khabasu khamluba tawde tumina yengduna leiri. Nungshibagi muhud haksanga sinaba yam chop thamoi leptaba nanggumu nupa manbra ise. Kaiguba aigi mangda linthoibu usitana nganglakpa mido. Hatokpada akiba leigadabu nupa nate. Nang matungda chawkhattaba wahek nganglakpada aina tabada kaidawrage. Aigi inasida nangna linthoigi maram ama ngangba tabada nangbu koi thithirakani. Nayumdagi oibasu chingthoklaga phugadawani. Tuklemdaba tukachaibu. Natuga koyo na punsi suba adugumba wangangduga chanagadaba moongda hingaga leyo. Kanaroi. Kuthiba mathengnabada nang ama lerami haibagi mami phau muthatpini khangji. Usitaba yam tarukat. Ai nangum nupibu sanapot komna khanba mi nate. Aingonda yam harukat. Arembada sijagida. Khaba chalasi. Oh, chalasira. Aidi ngasai ngai mo warabo. Law chalasi. Makoy anidu sakre. Yuhen masu tapna hagotlaga mayumda mamay asopado makuna kumlaga tapna satki. Numit sige numidang wairamdani duwang mayumda hanbagi lakpada linthoy hoigi thongalda ngihak pallaga lay. Linthoy su imungdagi thoklakpada duwang na thongalda laybadu ubada thoklay. Kaidawrage hauzik phau yumda hanjido yum yobada thengoi dra thengoi aidi toina labanina yam nakpugum to kaidawraginu nang thabuk chinbro wai tasingi tawramani yamong su hallo thengani halado chalamdai nang ubra na yengena sumleram isona san bhaigadra nangse adum uhan yare swaida isona san manai ga musabiran yam chalaninga baba doradi chupchan chalo hayeng phau adum sanglaga leiru ima sioi nan khibada puna yaukro phari si oradi jajarage nangsu thongal de yam thokat thabak sa thosu uriri ga satmido inakta leitri phawdi isasa aitapam khangoido noi ima da suai handak se gi phaba numit amada thunu hongda ai suai gi nayum da kuina thamba yar somda ai thamoi leina narak tawrem yare anam kanba yumda phasana halo yambung gi manakta adum lak tawrabani ngayam da batawranu changi thabak yami ai satkere leikera apama tawro ngangna baga ngamjaba nate nungshi namti yengamudana aya yengdabigi taw faifai na nabu khatab Linthoi noklaga mamaidu laithoklaga yenglei. Duwang chatlage haibagumna makuto haipet hairamlaga satri. Isabu mamal leitre haina amodba komda taduna leirabasu. Nangidamak kanagumba amana khutpaiduna chingkhat pirakpa yaudaba natte. Nungsibagi magulbu atopa posak amana sinnaba changyeng tawbiganu. Yuhenbagumna thamoi leptaba oibiganu. Nupa thokna nungsibi mabu asengba minungsi uttuna awangma thakta thangat minasi. Nubi oibisingsu pangbigat. Pukse leptaba khoimu mana lahi mirakpa matamda pamuba leita thakhanbagi hainabi thadokpi.